Imphal Jiri lambida chatharamba economic blockade Handokkhre loinana MOU ama sign tawnakhre. Imphal Jiri lambi National Highway kuntraga tareta kuki furup ki tongan ba organization kayana chatharakiba economic blockade Handokkhre. Manipur ki tongan ba mafam da khundariba rongmai naga furup ki student organization yauna organization kayagi mihut sing Jiri bamda laktuna maitei amasung kuki furup ki miyoi singa wari sanaduna National Highway da apanba amata piba yaroi driver singda aki akhang pokhan basu yaroi haiba wafam thambaga loinana yanaba purakre. Rongmai furup ki miyoi chamaromna National Highway da chathariba economic blockade adu akanba mawongda yaningdaba fongdokhi. Rongmai Naga Student Organization ki President Daichu Pauna Paumi singda fongdorakhibada furup amatana National Highway kuntraga tareta apanba piba yaroi lambi asida chatliba gari sing asi community amakhaki natte Manipur pumbada lairiba miyoi singna sizinnagadaba potlam sing pubani haibadu kaubiganu haiki. All Jiri Bam Road Transport Drivers Union ki President M Sadananda Maitei na hai All Jiri Bam Road Transport Drivers Union ki President M Sadananda Maitei na hai kibada Naga Ichilenau singna achauba thodang lauduna Manipur miyam gi damak paikhatlagliba thabak asi taramna oi loinana Manipur lengakna su mamangda yanakiba security pibagi wafam adu chapchana thabakta onthokpiu haiki. Nakal amaromda Tamenglong Police, Assam Rifles amasung CRPF ki makok thongbo official singna National Highway kuntraga tareta ban kaukhiba tongan ba kuki furup ki organization singi luchingba singa faminaduna Memorandum of Understanding ama sign tawnakhre. Masiga iroinana highway asida chatharamba matam kaktaba economic blockade Handokkhre hairi.